ngasi phongkhiba tongan tongan Manipuri se phongsinga masum thokhiba thakdo wathok dagi maru ebi I pausing khongasaraga Manipur top channel gi maikei digi myam da thamjagi ahanbada sapona Manipur lengakta khut thingzilakpa yaningde Manipur masum Nagaland asi lonabada leiba Zuko tampakna anauba tourist spot ama oirakpadagi Southern Angami Youth Organization amadi Southern Angami People's Organization na makhoigi jurisdiction gi manungsan mani haiduna Manipur laingakna paikhatpa thabak thoramsingda khuthing jilakpada Nagaland laingakna tumina leisinba si yaningde haina All India Youth Federation Manipur State Council gi secretary gi sirol haidi sirol aduna makha taraduna state asigi adventure pamjaba naharul amadi Zuko lili yengba satpasingda toina apan mapibadigi hairiba tampak si Manipur gi lamni haina Mau Council na phongdoklubada Kohima masiga naknaba kaithel kayada Mau gi kaithel phambising athingba pikhibagi wathok Manipur gi myamna kaunadri Singgi kaithel phambisinggi sendalambi manglakpada Imphal gi maruoiba club kayana numit hongduna Mau kaithel phamankiba myam ningsin pamthoi Laibak thibadi Southern Angami Youth Organization ki members singni singnaba miyoi kharana Zuko tampak mai tharambadagi helicopter fawbu sizinaduna mai kananaba Manipur gi BJP lengana honaki sapone Imphal Dimapur lambida kauriba banasi laibak thibani Manipur lengaki mayokta khut thingjilakpa asida federation asina tumina leiroi hainasu pausna makhatana su phongdorakli atopa paw manamo Niti Ayog ki export Preparedness Index 2021 phongkre Manipur su Himalayan state singi manungda top 5 ki manungsale Niti Ayog Export Preparedness Index 2021 thasigi kunga mangada phongkhibaga loinana Manipur na Himalayan state singi manungda khwaidagi fabi state mangagi manungsan mangamkre asobu state singi manungda Gujarat na makokta laikre Niti Ayog na phongkhiba Export Preparedness Index 2021 adu asobu state singi manungda Gujarat na ahanba position phangkre loinana Maharashtra Karnataka Tamil Nadu Haryana Uttar Pradesh Madhya Pradesh Punjab Andhra Pradesh amasum Telangana na top 10 performer oina laikre Niti Ayog ki export preparedness index asi handaki asina anisuba edition ni amasum export preparedness index aduda union territory singi manungda Delhi na makokta lairi Madugi matungda Goa, Jammu and Kashmir, Chandigarh amasum Puducherry na makok mathangta lairi aduga maromda Uttarakhand, Himachal Pradesh, Tripura, Sikkim amasum Manipur na Himalayan state singi manungda makok mathang manga suba position fawb lairi Niti Ayog ki export index asi Institute of Competitiveness ka partnership oiduna semani amasum export index asi Bharat na pandam thamliba export achievement gi matangda comprehensive analysis tawbani Index asi state amasum union territory singna piba performance ta yumpham oiraga semani state amadi union territory singna hena phaba policy amadi mechanism puthoktuna export ki phibam fogatna hotnaribaduda yenglaga national level tuan ba makhal khaidoktuna sangdamna bani hanasu pausna makhatana su phongdorakli export preparedness index ki rank asi pillar mari da yumpham oiraga sangdamna bani masigi manungna policy business ecosystem export ecosystem amasum export performance yauri masigi mathakta sapillar taraga matoi makhata na khaidoktuna yingsinki madugi manungda export promotion policy amasum institutional framework business environment infrastructure transport connectivity access to finance export infrastructure amasum trade support research and development infrastructure amasum export diversification amasum growth orientation yauri henasu pausna makhatana su phongdorakli makhasa tharakpo ina amasum lusilakpo ina topa maruiba pau khraga myamna thamjage Manipur Pradesh Congress Committee gi party organization gi thaba grassroots level dagi sanction bhaukre Manipur Pradesh Congress Committee MPCC gi party organization gi thaba grassroots level dagi kana sa thaba horakli party organization election su mathang pangthoktuna party asi nauna mapangal sagatna na bonari handak Manipur yauna state mangagi general election da Congress ki oina yamna ningba kaiba amoiki
All India Congress Committee AICC gi President Sonia Gandhi na handak pangthokiba state manga gi mikalda state president oibising pham thadokadabani haina instruction pirakpadigi Manipur gi state president and local president pham thadokrabani masidana tana AICC gi election gi observer oikibasing fawba pham thadoknanaba khangankiba lekrabani Nauna party organization Mikal Pangthoktuna reorganize taunaba khangalakpagi matungina hauzik kendra khudingmaki oina unit level dagi mathang state ki thak fawda enrollment tawgi thabak kana sangsili sahi asigi April gi saising tara manga fawgi manungda enrollment program asi pangthoklaga unit level dagi party organization Mikal Pangthoktuna thaupugadaba sing khangadoribni sahi asigi August kunda AICC gi president election pangthokodori basigi mangoinana state singi su president election pangthokodori India da Congress matam sangna lengak pairakibadu sahi taret Nepal sida Congress si tharakpagi maong lakpasi reorganize tawduna nauno mapangal kalhanana bohona ba haibasi party sigi lusing basingi pandam thamli hainasu pausna su makhatana su fongdorakli loisilakpo ena to papaw mana Russia na Kherson da tholakpa protesters sing tamthina phukre mafam adugi store sing lut tawkhre sohari Russia na Ukraine gi mathakta landa khiba thama helaklaba matam sida Ukraine gi myam angak phangna awaba saitheng kaya mayoknare maruina Ukraine gi kha thangmada leiba Kherson city da Russia gi lanmi sina landa aduna lokshilaba matungda mafam aduda Ukraine digi pushilakpa posai punamak thingjin khrari lamdam aduda fongba The Guardian kauba journal amagi journalist anina fongdorakpada Russia na lokshin khraba Kherson lamdam gi imung manungi miyoi sing matokramna makhoi gi matakta landari ba Russia na makhoi bu sogat pigani haiba wafam fongdorakpaga loinena journal aduna thasi gi kunga mathoi digi khongsat ama satnana ba Kherson gi mafam singi list ama semduna Kherson gi miyamna thengnari ba wapu sing khangana ba sem sakhibani Sefong asigi reporter ama medical gi kudong saba fangkide maramdi lambi punamak Russia na broket toksinduna thamkre sohari Kherson gi miyam hauzik laurakli ba kholaudi lan natabada makhoi gi miyam gi punsi ka hena hidak langthak phangdaduna sirak lagani nongmaina panduna sibadagi di hidak phangdaduna sibana masing hengalalagani makhoi na makhatana fongdorakpada Russian lan missing Kherson da ladiba store sing amadi dukan sing leptana lut tawbugi thabak sathari haina sumaral sirakli Tanja sida lamdam adugi miyam sing puna tholaktuna anti-Russian rally ama makhoigi lambi da sakhi rally saliba protesters singda Russian lanmi singna nungsi haitana tear gas makhal kya kaptuna kapsin ki amadi imunai muta taba makai protesters singbu phubi saibi ki sohari tha sigi kunga mathoida lamdam adugi miyoi khara santi oina punsinduna wari watai saringaida makhoibu protesters singni habigi marala numai kapsin biki amadi tamthina phubiki makhoi singdugi marakta miyoi khradi Russian lan misingna faduna pukhraga makhoigi rally satnana basiliba makok thongba organizer singadu kana no haina thigatpagi thaba amadi uang pangna singba sataki sohairi Kherson laukshilaba matungda Russian lan misingna miya marakta tear grenade sing kapsilaki maduda ahal loiraba Ukrainian ama makhongna sathina sokpadagi I leptana taki Atopa miyoi sing adudana Russia gi lanmi sing rifle batna suduna madi butna kauduna tamthiba mongna otna ki sohairi thaudu oduda Kherson da leiba mi punama aki tujungba phokpada natana wakhal yoiba akiba madi anaba yaunare adumaina makhoina Kherson budi hekta thadok loi haina journal asida su phongdorakli lala asida Kherson da leiba mi ayamadi city du thadoktuna sapagadaba mafam yengduna sena kiba yaure mafam aduda leiramba radio station sing hongdoktuna Russia gi londa salaiba radio broadcaster sing thamduna Russian syllabus ki oiba lyric sing mafam adugi school sing tamnana ba tarak lakhole mafam aduda leiba library sing dagi Ukrainian gi oiba puwari gi lyric sing amadi literature sing punama lakthuhan kre suhari Kherson da leiba regional council gi deputy Sergi Khalana city du Russian currency oiriba Rubel Singh sejinaduna mafam adu April thadagi Russia gi sel sing sejinaba horagani hairibasigi matangda yaningdaba fongdoktuna madu aina yadaba thaba amani haina su fongdoraki du hausigo ne tulusinjarage